Sympathy Fangnaba Arambai Tenggol na Khutlai Khara surrender Tousinnabani Kuki-Zo Lupsing Pawasi Pandam Pause dagi Laukhatchabani Manipur gi Governor ga unaraba matung Arambai Tenggol na Khutlai Khara surrender taukiba adu Sympathy Fangnabani haina Kuki-Zo organization sing na maral siragle Kuki-Zo organization sing maruway na Indigenous Tribal Leaders Forum ITLF amasung Committee on Tribal Unity Kotu na Arambai Tenggol na nung may sahumlom surrender taukiba adu Public image Fangnaba amadi lainga ki Sympathy Fangnaba Tousinnaba thaurang amani haina maral siragle ITLF amasung kotu ani na punna thadorokpa cherol amana hai Imphal Valley dagi nongmai lising taruklom lut tawkhibagi manungda Arambai Tenggol na supnagi nongmai chaniga nifu taruk surrender tawkhiba asi apunba lut tawkhiba nongmai masingi chada mangarom dane maram asina makhoina surrender tawriba du Sympathy amadi legitimacy Fangnaba thaurang amane Manipur gi Governor unaraba matung surrender tawrakpa asina Makhoi gi asengba motivation adu mayek seng na takli haire Kuki-Zo community gi miyoi chaniga kuntra he na hathiba dugi teksak Arambai Tenggol na pugadabani haina maral sibaga loinana Kuki-Zo gi oiba separate administration ama lehengadabani haina su demand tawre Governor Ajay Kumar Valana Khutlai surrender tawnaba numit tarini gi matam thakiba dugi aroiba numit Arambai Tenggol na ngahan ahanba Manipur Rifles Battalion da nongmai chaniga nifu taruk surrender tawkhibane Governor Ajay Kumar Valana tha asigi kunda cherolama thoktuna Numit tarinigi manungda lut tawkhiba nongmai sing surrender tawrangnaba matam thakibane haidiba matam asigi manungda surrender tawraktaraba aduga security force na operation chathaba matamda thengnaba yawravade makhoi gi mathakta logi oiba akanba thabak laukhatkani haina phongdokhibane